ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯥꯉꯣꯝ ꯀꯤꯔꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ आकाशवाणी इम्फाल की पाउ कांगबो मसुंग राज्य के आर्ट एंड कल्चर डिपार्टमेंट पुनः सिंजबा आजादी का अमृत महोत्सव क्विज प्रोग्राम की 53 सुबह एपिसोड की वहां हंगजरी वहां अदुदे इंग्लिश मचनिपान मरफुतरा माथोगे एंग्लो मणिपुरी लाल मतुंगदा निंगथौ कुलचंद्र यावना अथौबु तरामंगा कलापानी द लोई थानबगिदमक कलकत्ता दगी पोर्ट ब्लेयर फाव पुखिबा जहाज दुगी ममिंग करी कौबगे। The question is, name the ship in which 15 patriots of Manipur, including King Kulasandra, were transported from Calcutta to Port Blair for Kalapani exile after the Anglo-Manipuri War 1891. Aikogi email address airinfalnewsquiz@gmail.com da isagi ming laifam amadi contact number galoinana adongi paukum thabirao. Mamangi irai numita quiz program asigi 53 suba episode ta hangjakhibu wahang English singa matsamapan nimpu marigi April 13 da INA gi Lieutenant Colonel Shaukat Ali na Moirang da salami pikiba INA gi machu ahungi firaladu kanana yungkibage wahang asiga chuma paukumdi INA gi Captain Naki Ahmad Chowdhury na yungki haibasini Naki Ahmad Chowdhury Imphal gi Khetrigaw dagi mitai pangal ni khwaidigi hana chuma paukum pirakhiba miyoi ahum khangatchare makhoi singa dudi ahanbu winner na Khangabok Cherapur Laikai dagi Saikom Gaurkishore ni Miambo Saikom Gaurkishore na kurumjari ai Khangabok Patri Cherapur Laikai dagi ni handa ai Manipur University gi Physics Department da master losinjare hauji irai khuding gi barana ningkha tamkiba homdra mangarak suba ningtam palan ga mari leinana quiz program ama thambibagi damak AIR Imphal News Unit amadi Art and Culture Department ani puthagachari quiz program asina aikoina khangaudraba Bharat amadi Manipur imagi damak ningkha tamnanaba honabada Thauna leina thawaina pontha pikraba athaubi singi maramda khanglamdaba kaya khanganbire masigi damak AIR Imphal News Unit amadi Art and Culture Department anibu thakatsabaga loinana myamnasu quiz program asibu saruk yap anishibu winner na kontha ahlup mamang laikai dagi laifrakpam regan ni ahum subu winner na kontha ahlup mamang laikai dagi Rubina laifrakpam ni winner sing the congratulation pijari loisilakpada ngasigi 53 subu episode ki quiz ki wahang amuk hananing singjari English sing machanipan marputara mathoige Anglo Manipuri lal matungda ningthau Kulasandra yauna athaubu taramanga kalapani da loi thanabagi damak Calcutta dagi Port Blair faw pukhiba jahaz dugi maming kari kaubage. The question is, name the ship in which 15 patriots of Manipur, including King Kulasandra, were transported from Calcutta to Port Blair for Kalapani exile after the Anglo-Manipuri War 1891.